Lona thingkhraba Lalhoulup Kcp Pwg ki Cadre ngasi Manipur Police Special Commando amadi shuba Assam Rifles ke Apunba team Amana Phagatpa Ngamle Hairi Police tagi fangba paw man hai faraba Cadre adudi mayang langjing tamang dagi oinam James J Apunba oinam manglem kawi combined team aduna ngasi pung 10 minute mga rom taba dwaida frisking checking chathari ngaida James hairibang nyoy asi amumu jugi bazas platina motorcycle registration number MN1D 6234 ama thauraga mayang langjingdagi sabal tamna lakhi mahak security force na khamdana check tawraba matung wahang pahong chathabada lalhoulup asi karani haiba khangba ngamkibani security force na makatana wahang pahong chathabada mahak kumja inglisingani kunmari da lalhoulup asi home secretary ni haiba mayang langjing tamang digi Thamuzam Tolenjau atopaming ingo chakaw ba miyoy amagi kuthangda lalhoulup asida yaukibani mahak hause singzamai dagi Pabung chakaw ba amagi makada lalhoulup asigi damang thabak tawbani hairi pabung cha hairiba miyoy asigi yathang madung ina James na Chingsang lakpa kauba lalhoulup asigi Cadre amagalunina Manipur dagi extortion ke senfam lokhanaba chatki haibusu khangba ngamle Mahak kameng sabalda lalhoulup asigi basic military training fangnaba miyoyni hairi mangondagi Bajaj Platina motorcycle ama amadi Nokia 1600 mobile phone handset ama Phagatpa Ngamle makataba legal action lokhanabagi damag faraba potlamsing aduga loinina miyoy adu lamsang police station da sinakri haina police powers na makatari